빠바 그이노 또 이지나 빠바 안 들어갈 거야 이번에 이만한 거 뭐 뒤잘리잖아 많이 집어 아이씨 일단 안 돼야 돼 야호 안 파져라 깐지다 지라이 낭날 락짝 락날이란 맛이디 파띠 참는 떠오르시는 말로 오는마 하우도 뭐 폼드나 하우드래 하우로이도 뭐 폼드 하우전드나 쉐그라고 뭐 낙고응음도 하우전드나 또 10월이 삭시 까빼드나 에이 사조 낭 것이 제일 건기 박한 거 어렵니까 이리 요샤나 또 미국 말리네 우린 착한가 믿는 치일시까 하라니야 헬로 아이요래 너 까여오라게 강디니 15 통을 레이버 몽총을 레이버도 그이들라게 아이스 아이기 버나 카드를 락보니 통롬도 오이나 더비로 오 갓 디어 아이기 버나도 야락터나 람비드 드라이버가 탐함이 람비시나가 마로나마 타나리보 이번에 아이 콩액다 깝슬라게 헐 통다 탱나라세 오케이 예스 미스 아씨 루나 버나 에라 야후 야 랩 left right 아이마 아스 그이노 떠오르시나 아이코이 탄인 우나비가다브로 야라가디 마팜마세 타독비로 ngasi기다먹다디 아이 리잡 럭저라게 아이시다 미에마숨 아씨 눅시 강다버기 타모이도 떡비란 그이노 내가 문이행이드나 좀해 ngasi디 아이 카라 깝토 아두니네 아이나 바봉세 ngasi디 하 까리 빠바 아씨 목라이네 코이도 좀 쳐볼라 그더래 빠바 아씨 까이노 떨어미시보 시엘리 자리지가 회의의 공각 제배 말하더나 떨어지용 까다이자 또이노 빠바 얌바 까이노가 시 앵원다 시험 디스터브 위시보 ngasi디 나나고 프리용 뜻하도 비우게 되어게 아씨 카리 빠바 그 앵원나가 이야마가 꺽실려하더나 낭나 시작게 되어미봐 하 예 마마이가 기타라더나 까이도로미노 하이브네 아이 미가이리니 까나 가이리바 하 하이도에 예 마시 까나노 하이고 얌생 하이쇼 에낭 아이
누빠 강아봐. Ai nu bakai. 난 그게 하베노. Masih ai nu bakai na. Masih masam je pai dak nang nang. 핫도그 나로 해. 아마도 여우리 이디 하이버니. 에, 잘해. Kanai phone nó lại tu na. Ha. Kanai phone nó hay om ne. Masih je kum di yong ne. 미기네. Mi di kana no ba. 미기네 해봐. Am te yeng si. Thôi. Am te yeng ge ba. 아스 야로 Piro 해봐. ba si. Piro si. 야로 능. Ko kun ko. Ko kun no ba. Chẳng được Si. chẳng chờ lỡ nông Thôi. nhung. Am ta piro yeng ge ba. 야로 해봐네. Yeng ge ba am ta piro ba. 야로 해봐네 능 뭐. Thôi. Am ta piro ba. 까우라 뭐. Adui di khang ne ba. Hoi. Cao biro. Chỉ ra đi chính lầu bị đệ cao châu. Alo, dear, ai thong khong lay re. Cái nó tao gì bộ? Cái nó tao gì bộ? Ai đi lùi này nó tao gì đi à? Nó quay bàm nó tao gì bộ? 아이폰도 필요. Ai? Nó xí nè nó. Nói bung à? Ya magi nak telo. Yamba, ang ta. Nói bung à? Come on. Ya magi nak tam telo chứ. Ai đi mà. Au Yamba. Ya. Ai. La. Lâu lên nấu nè. Yamba kari takpigadaba. 맛빠 무자 짝백만. Inau đi. Cháu đã sang hợp ní nữa. Nè ham magi mai kasi karip iyeng kidrin ha. Adu tai Yamba. Câu. Cái số cái đi. Inau ginu pidu. Ai na hana quay ram ham ní nữa. Yamba câu ba cái số cái đi. Inau gì? Nó xì cái đó. Mithai đồng này chốc thắt như thế quá. Yamba di. Untuk ko wafam takpida. Ngai khôn nè. Inau ginu pidu đi cầm đâu vậy? Hai kandi. Da. Ayu do pigan kai na harap pa. Kunung sigadi. Masak kasi di ko. Paja kasi. Imano po ko dai di buti. Oo. Adu di ay masak taki ko. Ha. Kay nune hajibo. Se. Inau na hi ektor pa number do na ne. Si phone sini ko. 소먼절로 온절롱네. 아두가 이나오나 꼬이바 눈빛두나네. 시 하. ngay coi nói chết mà mày nói những cái gì ấy nó lồng bia đâu ngay coi nói nhắm mắt xem mèo ngay coi máu ấy chưa đi phòng mà đi cái 삼통제 소이더 오이라. 상고원반 지주 수아이도 오히려 보래. 다수 바봉수 와리 구사부 능시 방하이다 하이. 아코이 토이슈 우나시 빠이다 하이. 야래 anh nó bịa quay bàm là quay làm ai trời Nào. chắc là bịa nó cũng buộc tận lấy hầu rồi nói bụng ạ chết rồi 야네 아이숨 땀날락 자하오라. năng này hầu bia rồi ấy là cái gì năng này năng lo chết xin lo chết tao bây giờ lo chết xin lo 땀날락게. lo hay vấn đề
ꯃꯤꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯑꯎꯕꯒꯤ ꯂꯣꯏ ꯀꯣꯏꯒꯗꯕꯅꯤ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏꯗꯕꯅꯤ ꯃꯤꯁꯤꯡꯁꯦ ꯃꯇꯨ ꯃꯄꯥꯅ ꯀꯣꯏꯈꯤꯕꯗꯒꯤ ꯃꯊꯧꯅꯥ ꯐꯒꯠꯂꯛꯏꯗ ꯍꯩ ꯃꯤꯊꯤꯟ ꯆꯦ ꯅꯪꯗ ꯅꯣꯔꯛꯇ ꯗꯥꯏꯔꯤꯌꯥ ꯃꯆꯦꯠ ꯃꯆꯦꯠ ꯇꯧꯔꯣ ꯍꯩ ꯑꯁ ꯌꯥꯔꯦꯗ ꯅꯁꯛꯁꯤꯡꯗꯨꯒ ꯊꯥ ꯁꯨꯗꯕ ꯃꯥꯟꯕ ꯉꯥꯛꯇ ꯑꯁ ꯑꯩꯈꯣꯏ ꯇꯧꯁꯦ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯑꯝꯇ ꯈꯪꯗꯣꯛꯁꯦ ꯑꯣꯖꯥ ꯑꯣꯏꯕꯤ ꯄꯥꯝꯃꯒꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ ꯂꯦꯞꯄꯨ ꯇꯥꯝꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡꯗ ꯂꯦꯞꯄꯗꯤ ꯅꯔꯁ ꯃꯀꯛ ꯃꯅꯥꯎ ꯈꯔꯗꯤ ꯊꯦꯡꯅꯅꯤꯁꯦ ꯑꯣ ꯅꯨꯄꯤ ꯊꯅꯥꯏ ꯁꯥꯏ ꯄꯥꯝꯃꯒꯅꯅꯦ ꯋꯥꯏꯔꯝꯕꯟꯗ ꯌꯥꯝ ꯆꯥꯏ ꯂꯩꯔꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯔꯁ ꯅꯨꯄꯤ ꯂꯧꯁꯤꯔꯥ ꯑꯣꯖꯥ ꯅꯨꯄꯤ ꯂꯧꯁꯤꯔꯥ ꯅꯨꯄꯤ ꯊꯅꯥ ꯂꯧꯒꯦ ꯇꯣꯡ ꯂꯥꯎ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯦ 하이씨 아이 또 기용고 너 게임 다 할거노고 너 게임 다 할거노 ꯀꯩꯗꯧꯔꯤꯗꯣꯏꯅꯣ 투밀려 ꯃꯁꯤ ꯁꯣꯏꯗ꯭ꯔꯦꯗꯣ ꯈꯨꯄꯥꯛ ꯂꯩꯔꯦ ꯈꯨꯄꯥꯛ ꯁꯣꯏꯗ꯭ꯔꯦꯗꯣ ꯈꯨꯄꯥꯛ ꯁꯣꯏꯗ꯭ꯔꯦꯕ ꯈꯨꯄꯥꯛ ꯆꯥꯖꯅꯤ ꯍꯦ ꯅꯪ ꯉꯥꯎꯕ꯭ꯔꯣ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦꯅꯦ ꯁꯤꯕꯣ ꯃꯃꯤꯠꯁꯦ ꯎꯗ꯭ꯔꯕ ꯈꯪꯗꯦ ꯑꯩ ꯀꯩꯝ ꯎꯗ꯭ꯔꯦ ꯑꯩ ꯂꯝꯕꯤ ꯑꯝꯇ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯨꯕ ꯑꯣ ꯗꯥ ꯑꯗꯨꯗꯤ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯍꯦ ꯌꯥꯏ ꯃꯥꯏꯁꯦ ꯌꯥꯏ ꯃꯃꯤꯠ ꯇꯥꯡꯕꯒ ꯁꯥꯖꯟꯅꯩꯌꯦ ꯑꯩ ꯑꯃꯨꯛ ꯇꯧꯒꯦ 이젠 하이거드라 이제 하이거드라 나코이부 마땀 쫓보다 마푸마나 타우잔미 보이신 아이디 밑 우복이 빵글 레이트라보니 여러개고 나도다 헤이 비로 아이 무섭게 세 비로세 세 비로세 하나 더 오게 비로미 아이 웃기미 비로미 하나 더 야라 세세세 너희네 미스 이슬라 떠오르겠고 삐로 레오로 아우라 가이코네 누피 너희 너 아이고 어디 싫어 아이 더 그래도 영어 떠고 영어 떠고 땀땀 떠고 아이 미루 우드래 아이 미루 우드래 아이 복들 난 도비야 해 그냥 되지 아이 란 그래 아이 생나 밑 우다버네 봐 아이 시부 생아자라네 되시바 아이야 소음다 묵들 란 도비라무 봐 아이 세 아이 쿠치음다 삼비우 봐 소음담다 란 도비라무 봐 묵다 아이 람비 왕마다 묵들 란 비라무 봐 세 치바요 이베마 밑땅 바이코이다먹다 마땡 방비버기네 낭부 마푸나네 마담 쭈빠다 타우잘비버 오이셔누고 그냥 되시바 이베마 낭 차오누고 낭기 떠비말세 아이 까리나 라만 싱가다버노 아이 캉드레 아이 뺀자만다나 떠우자버니까 다임 여러개 그래? 마치 잡는 거야? 아이 먹겠다 오게 이비야마 아이고마 아무라이네 되시 그리 와이도이노 이비야마 아이 ngасai lakpa lambi do onar male
ꯑꯁꯣꯝꯗ ꯆꯠꯀꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯦ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯣꯕ ꯍꯦ ꯅꯃꯤꯠ ꯎꯗ꯭ꯔꯒꯗꯤ ꯌꯨꯝꯗ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯀꯩ ꯀꯥꯟꯅꯗꯕꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯥꯎꯁꯟꯅꯔꯤꯗꯨꯕꯣ ꯍꯦ ꯀꯔꯤ ꯑꯩꯕꯨ ꯃꯤꯠ ꯇꯥꯡꯕ ꯀꯥꯏꯅ ꯑꯥꯏ ꯑꯩꯕꯨ ꯃꯤꯠ ꯇꯥꯡꯕ ꯀꯥꯏꯅ ꯊꯥꯖꯜꯂꯨꯔꯣ 시니 아니 뭐 부비로 좀다 아 좀더 높이로 뭐이 안돼 까불어 아이 까불어 ꯑꯩꯈꯣꯏꯗꯣ ꯏꯁꯦ ꯂꯣꯏ ꯁꯣꯏꯔꯦ ꯅꯨꯡꯁꯤꯕ ꯊꯤꯕ ꯌꯥꯕ ꯍꯧꯅꯗꯦꯕ ꯂꯩꯕ ꯌꯣꯟꯕꯁꯨ ꯌꯥꯔꯣꯏ 아이고 아이고 야로이나 하이드로 누피 티바이보 안비 아파봐 티브도 거의 티 레이래 ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯤꯟ ꯀꯥꯔ ꯈꯥꯡꯉꯦꯗꯅ ꯒ꯭ꯔꯤꯟ ꯀꯥꯔꯒꯅꯦ ꯅꯨꯡꯁꯤꯕ ꯊꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯐꯥꯎꯖꯔꯨꯔꯒꯦ ꯅꯨꯡꯁꯤꯕ ꯊꯤꯕ ꯂꯥꯛꯄ꯭ꯔꯕꯨ ꯏꯔꯨ ꯌꯥꯡꯒ ꯂꯣꯏꯅ ꯇꯥꯛꯑꯦ ꯂꯩꯀꯥꯏꯗ ꯑꯣꯏꯖꯔꯝꯃꯗꯤ ꯁꯦꯞꯄꯕꯨꯗꯤ ꯁꯦꯞꯄꯝꯃꯣꯏ ꯑꯌꯤꯡꯕꯤꯅ ꯐꯔꯦꯗ ꯑꯩꯁꯨ ꯁꯪꯕꯥꯅꯕꯤꯅ ꯐꯔꯦꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯒꯦ ꯍꯥꯏꯅꯖꯁꯅꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯣꯟꯗ ꯇꯤꯟꯗꯅ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕꯣꯡ ꯑꯣꯜꯂꯁꯤꯀꯣ ꯌꯦꯁ ꯌꯥꯏ ꯑꯣꯀꯦ ꯊꯣꯏ ꯅꯪ ꯆꯦꯛꯇꯤ ꯆꯦꯛꯁꯜꯂꯨꯀꯣ ꯄꯥꯈꯪ ꯑꯃꯠꯇ ꯂꯥꯛꯄ ꯌꯥꯗꯦ ꯅꯪ ꯍꯦꯛꯇ ꯍꯪ ꯊꯥꯅꯤꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯏꯕꯦꯝꯃ 이놈아 아이고 레가이시대 hendoonu 하이라 이밤다 라이네 가이나가 개타라 락पदो फंगदा तारेने हो तपताइगे केथरेदना नकपनिना गाड़ीदा लाकपदि यारोय थानिनबु पोरग एक थेललो ए लालुंबोय पार्टी लाई 이대마 अंकल चिप कुंबा लेस कुंबा लेब्रो बोरा अमत लौगे कनादा पिजदोरिबा नंगदि बोरादुमा लौरगा एरा इदेमा पाखंग ना अचापो लेबदबो लैसाविदा पिजदना अनुभीदा पिजे यारोइदा अदुजो लैसावी शेक लाउबिदगादि पिजे या फोनते मनम नंग सीबा लैसावी खलगा पिजदोरिबा अदो मनम नुसिबिदुबु कनानो 때문에 너무 강주고 에코에 다닐로이 샤기와니다 이대마 임판덕이니 마사카디 파자그라자니 해 만남가지나 지니 점프라 만남 남미 해 마나가 타닌기 누피가 오이르디 한가판이 구다이 마테 막탁 굽철라가 버거 스와이드 레이리버 누피징지디버거 아무가 똥악땡하이 그래도 보리 안해 호래 좀 अवै बेरा हाइसिबो 때문에 안 타져들어가네 어왕을 깨랑 빡빡도 락피 누피도 지다 꼬이레이네나 타닌 깐네 로만사 타 나오리 이대마 하우직세 아이코이 라룸바기 타박시 또에다 아이코이나 시대이시다 아이코이 레가이 쩔칭시 마삭세 카라가라 티랍 따오바 까람다 코이 비드레나 코이나 숨 카라가라 숨 롬비바시다 바코 모이제 얌 나왕에 또오게 사포도 비비로 그야 다르게 सामदंग 때마 पिरामोसे 실례르세 때문에 살라게 짜치 저러기 이대마 होय होय थानिनदो मु ngauro बजालो मा 나오데 다닌도 까히 나오데 थानिनदो खरा वाखं खलु हायुको अस इनमा कहीं मोय हाइरमिजिबो सिबो कमाय तौदोइनोबा बेमा नंसु मी ओपे हेमली हौजिते करी थोया आइदि जुम लक्नाबने मोइना ओइ बोइना खनग्रे कमाय तौदोइनो सिबो जमानबिया अखोइ नियम त जौस लाओ चलो चलो नी नुपी उने गाइदुदा कै हारदुनो नंगा खोलगनुको इचे इंबिया त जौस लाओ असे थोय नंगा खोलगनुको मी नुपी उनरी दुबु अस नोइ लेहरा आइ चले थोय हाइमा तौजिङुने दा थानिल अने नंग पामदी हुईने कनो पामगुम्बने
ꯀꯛꯆꯤꯡꯅ ꯆꯤꯅꯤ ꯄꯥꯝꯕꯒꯨꯝꯕꯅꯤ ꯍꯦ ꯊꯥꯅꯦ ꯅꯪ ꯇꯩꯗꯣ ꯀꯩꯅꯣ ꯀꯩꯅꯣ ꯑꯩ ꯅꯨꯄꯤ ꯀꯣꯏꯖꯕꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯀꯣꯏꯖꯕ ꯀꯥꯏꯅꯒ ꯃꯁꯤ ꯅꯨꯄꯤ ꯀꯣꯏꯅꯕ ꯀꯥꯏꯗꯤ ꯀꯩꯅꯣ ꯀꯩꯅꯣ ꯗꯤꯌꯔ ꯃꯤꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯗꯤꯁꯇꯔꯕ ꯇꯧꯔꯤꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯇꯥꯟꯊꯣꯛꯀꯣ ꯑꯩꯕꯨ ꯇꯥꯟꯊꯣꯛꯀꯣ ꯀꯥꯏꯅꯒ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒ ꯐꯝꯃꯤꯟꯅꯩ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯃꯗꯣ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕꯒꯤ ꯉꯥꯏꯔ ꯂꯩꯔꯕꯅꯦ ꯈꯪꯉꯕ ꯑꯗꯨꯁꯨꯅꯦ ꯑꯃꯨꯛꯇꯪꯒ ꯅꯠꯇꯦ 5ꯔꯛ ꯆꯦꯟꯊꯣꯛꯀ ꯆꯦꯟꯁꯤꯟꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯦꯜꯂꯨꯔꯕ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯆꯔꯕꯗꯣ ꯑꯩꯁꯨ ꯏꯆꯥ 3 ꯂꯩꯔꯕ ꯗꯥꯊꯥꯂꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯀꯣꯛ ꯑꯄꯥꯛꯄꯗꯨꯗ ꯃꯣꯂꯣꯝꯒ ꯇꯩꯕꯤꯕꯗꯨꯗꯤ ꯑꯁ ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯥꯅꯨꯄꯥꯒꯤ ꯃꯅꯛꯀ ꯁꯤꯠꯄꯗꯨꯗꯤ ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯦꯇꯧꯉꯝꯕꯤ ꯅꯆꯥ ꯅꯋꯥ ꯂꯩꯔꯕꯤ ꯅꯪꯅ ꯃꯤꯒꯤ ꯄꯥꯈꯪꯁꯤꯗꯗꯤ ꯂꯦꯜꯂꯗꯅ ꯏꯔꯣꯏ ꯃꯥꯟꯕꯤ ꯅꯁꯝ ꯐꯣꯏꯗꯠꯀꯦ ꯅꯪ ꯇꯧꯉꯝꯕꯤ ꯊꯣꯏ ꯇꯧꯅꯤꯡꯉꯤꯕꯣ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯀꯩꯅꯣ ꯊꯣꯏ ꯃꯁꯤ ꯀꯩꯅꯣ ꯊꯣꯏ ꯅꯪ ꯇꯧꯏꯗꯨꯕꯣ 야. 망아락 젠비 망아락 젠비 로홍만으로 끝까지도 망아락 शेड्यूल ट्राइब शेड्यूल कास्ट की रिजर्व खाइदोखिबदा ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔꯒ ꯂꯦꯝꯍꯧꯕꯖꯥ ꯅꯠꯇꯦꯗ ꯑꯣ ꯑꯗꯨꯕꯨ ꯈꯟꯅꯁꯤ ꯌꯦꯡꯁꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯀꯌꯥꯃꯨꯛ ꯊꯧꯔꯥꯡ ꯇꯧꯖꯧꯒꯦ ꯑꯇꯣꯞꯄꯗꯕꯨꯗꯤ ꯌꯥꯝ ꯂꯧꯅꯕꯅꯤ 12무ꯛꯇꯪꯗꯤ ꯊꯧꯔꯥꯡ ꯇꯧꯔꯣ ꯄꯥꯕꯨꯡ ꯈꯔ ꯇꯥꯕꯤꯕ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯊꯕꯛꯇ ꯌꯥꯎꯍꯟꯕꯤꯌꯨ ꯁꯦꯟꯒꯤꯗꯤ ꯄꯤꯔꯒꯦ ꯍꯥꯏꯕ ꯉꯥꯛꯇ ꯂꯩꯔꯕꯁꯤꯗ ꯁꯤꯗ ꯈꯔ ꯇꯥꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯁꯦꯟꯒꯤꯗꯤ ꯑꯩꯈꯣꯏ ꯁꯨꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯒꯦ ꯊꯕꯛꯇꯨꯗ ꯁꯣꯏꯍꯟꯕꯤꯅꯨ ꯄꯥꯕꯨꯡ ꯊꯥꯅꯦ ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈꯔꯗꯪꯗꯤ ꯇꯥꯕꯤꯌꯣ ꯅꯣꯏ ꯈꯟꯅꯔꯣ ꯑꯩ ꯂꯨꯍꯣꯡꯕ ꯑꯃꯁꯨ ꯂꯩ ꯅꯣꯏ ꯉꯥꯛ ꯐꯝꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ ꯏꯆꯥꯒꯤ ꯊꯕꯛ ꯇꯧꯅꯅꯕ ꯁꯦꯜ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯑꯩꯁꯦ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯤ ꯄꯥꯕꯨꯡ ꯀꯩꯝ ꯈꯜꯂꯨꯔꯅꯨꯗ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯌꯦꯡꯉꯁꯦ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯩ ꯐꯖꯅꯗꯤ ꯇꯧꯈꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯑꯃ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯄꯤꯗꯅ ꯀꯔꯝꯅ ꯈꯜꯂꯛꯀꯗꯧꯔꯤꯕꯅꯣ ꯑꯩ ꯁꯦꯜ ꯊꯤꯔꯨꯒꯦ ꯏꯆꯥ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯦ ꯅꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯅꯤ ꯅꯃꯥꯕꯨ ꯁꯥꯎꯍꯟꯕ ꯌꯥꯗꯦ ꯏꯄꯥ ꯁꯦꯜ ꯊꯤꯔꯨꯈꯤꯒꯦ ꯍꯦꯔꯥ ꯏꯕꯣ ꯑꯗꯨꯏꯗꯃꯛꯇ ꯋꯥꯈꯜ ꯍꯟꯊꯕ ꯍꯧꯗꯦ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯔꯒꯕꯨ ꯏꯄꯥ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯕ ꯌꯥꯔꯦ ꯏꯃꯧꯒꯤ ꯊꯕꯛꯇꯣ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯁꯤ ꯁꯦꯟ ꯀꯌꯥꯅꯣ ꯄꯨꯊꯣꯛ ꯇꯥꯔꯦꯗꯅ ꯀꯩꯅꯣꯅꯦ ꯃꯄꯥ ꯅꯪꯕꯣ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏꯁꯨ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤꯕꯨ ꯁꯦꯟꯕꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯐꯝ ꯊꯣꯛꯄ꯭ꯔꯅꯦ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯎ ꯈꯪꯗꯕꯤ ꯅꯪ ꯈꯪꯄꯣꯟꯇꯦꯅꯦ ꯑꯩ ꯊꯥꯅꯦꯟ ꯂꯧ ꯄꯇꯥꯗꯣ ꯄꯨꯊꯣꯔꯛꯎ ꯄꯥꯕꯥ ꯅꯪ ꯈꯨꯔꯥ ꯑꯃꯨꯖꯥꯎꯒꯤꯗ ꯂꯨꯄꯥ ꯂꯥꯛ 3ꯗꯪ ꯄꯨꯊꯣꯛꯎ ꯍꯥꯏꯕ ꯌꯥꯕ꯭ꯔ ꯌꯦꯡꯁꯤ ꯄꯥꯕꯥ ꯈꯔ ꯋꯥꯊꯣꯛ ꯋꯥꯁꯤꯟ ꯇꯧꯕꯗꯨꯅ 5 ꯀꯥꯕꯤꯔ 10 ꯀꯥꯕꯤꯔ ꯌꯦꯡ ꯇꯥꯔꯦꯗꯅ ꯄꯥꯕꯥ ꯅꯃꯨꯡ ꯅꯨꯄꯤ ꯂꯥꯛꯑꯒꯅꯦ ꯑꯩ ꯇꯣꯉꯥꯟ ꯆꯥꯒꯦꯒ ꯁꯨꯡꯍꯥꯏ ꯍꯥꯏꯖꯔꯣꯏ ꯄꯥꯕꯥ ꯑꯩ ꯈꯣꯏꯔꯝꯖꯔꯤ ꯄꯥꯕꯥ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯖꯔꯣꯏ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦꯗꯣ ꯁꯟ ꯃꯄꯤ ꯃꯆꯥꯗꯣ ꯌꯣꯟꯈꯤꯕꯒꯤ ꯁꯦꯟꯐꯝꯅꯤ 10,000ꯗꯤ ꯁꯣꯟꯕꯤꯔꯣ ꯊꯕꯛ ꯁꯨꯒꯗꯕ ꯂꯩꯔꯁꯨꯅꯦ ꯑꯇꯩꯗ ꯍꯥꯏꯕꯤꯔꯨꯔꯅꯨ ꯏꯄꯥ ꯏꯆꯥ ꯍꯦꯛꯇ ꯁꯨꯖꯔꯒꯦ ꯂꯧꯁꯨ ꯂꯧꯗ꯭ꯔꯤꯕ ꯅꯨꯄꯤꯒꯤꯗꯃꯛꯇꯕꯨ ꯅꯄꯥ ꯅꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯕꯣ ꯗꯥꯗꯥ ꯃꯁꯦ ꯂꯚ ꯏꯁ ꯕ꯭ꯂꯥꯏꯟ ꯍꯥꯏꯗꯨꯅꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯆꯥꯎꯕꯟꯒꯤ ꯃꯆꯥ ꯅꯨꯄꯤꯗꯨꯗ ꯕ꯭ꯂꯥꯏꯟ ꯀꯟ ꯆꯠꯂꯤꯍꯦ ꯐꯩ ꯍꯣꯠꯅꯧ
ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ. ꯄꯥꯕꯨꯡ, ꯑꯩꯒꯤ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛ ꯀꯥꯏꯊꯣꯛꯆꯔꯒ ꯌꯥꯝ ꯋꯥꯅ ꯁꯥꯒꯠꯆꯔꯛꯄꯅꯤ. ꯊꯕꯛꯁꯤꯗꯗꯤ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯄꯥꯕꯨꯡ. ꯑꯩꯒꯤ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡꯈꯤꯕꯗ ꯑꯩꯒꯤ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ. ꯑꯗꯨꯕꯨ ꯃꯥꯅ ꯅꯤꯡꯕ ꯀꯥꯏꯔꯛꯄꯗꯨꯃ ꯈꯛꯇꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯄꯥꯕꯨꯡ. ꯄꯥꯕꯨꯡ, ꯑꯩ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯄꯥꯕꯨꯡ. 마부 다니엘, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯀꯔꯤꯅ ꯂꯃꯟꯁꯤꯡꯒꯅꯤ? ꯊꯣꯏ, ꯂꯃꯟꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯤꯌꯦ. ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯊꯦꯡꯅꯖꯕ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ. ꯑꯩꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯊꯥꯒꯠꯆꯔꯤ. ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯨꯁꯦ. ꯅꯪꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯅ ꯑꯩꯒꯤ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤꯒꯤ ꯏꯔꯤꯛꯁꯤꯅꯦ. ꯅꯪꯅ ꯍꯔꯥꯎꯕ ꯎꯔꯒ ꯑꯩꯅ ꯍꯦꯟꯅ ꯄꯦꯟꯖꯕꯅꯤ. ꯊꯣꯏ, ꯊꯥꯅꯤꯜꯅ ꯊꯣꯏꯕꯨ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯦ ꯊꯣꯏ. ꯊꯥꯅꯤꯜꯅ ꯊꯣꯏꯕꯨ ꯅꯨꯡꯁꯤꯌꯦ. ꯊꯣꯏꯅꯁꯨ ꯊꯥꯅꯤꯜ ꯅꯨꯡꯁꯤꯌꯦ. ꯊꯥꯅꯤꯜꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ. 이제마 까다이다 잡히도이노 또이두보. 쌀론게나 마이 타갈루라간다 시니 레이름드라바. 시니 기탈로게나 라이니. 아이쇼 알루로게나 라미니. 오오. 아도 나사누파 타닌도 나한 토요게 통간다. 토일룸마다 후이는 거의 딴딴하라더나 까야 yen거 누가이 그래. 칸드레베마 레가이 라룸바 하이바도 시잉아바니고 이사세. 아이코이나수 이까이드라. 레가이나 선다부이드나 하이바부네. 만나다가 하피바자나테. 아도 이제마 마바니기 마토시디 앙앙가 싹 마나이고 운나레드나 빠카타 칸네 운나드레드나 아마나 무항이 아도 이제 마코이 아니세 앙앙 피삭 필링아이데기 티나자락바니 통나자바나 파이다 땀파이베마 낭나부헤나 ngaukre 아코이 붕어가 마가 통나드라디 로이레 시니도 께시엔도 온비로 cháu vẫn là
ꯂꯥꯛꯈꯣꯅꯦ ꯁꯤꯗ ꯀ꯭ꯋꯥ ꯆꯥꯈꯤꯁꯤ ꯂꯥꯛꯈꯨꯑꯣ ꯍꯣꯏꯁꯦ 이제마 아이 할라마게 ꯌꯧꯔꯣ ꯌꯧꯔꯣ ꯉꯥꯏꯈꯣꯅꯦ ꯀ꯭ꯋꯥ ꯑꯝꯇ ꯆꯥꯔꯈꯣ ꯂꯥꯛꯈꯣꯅꯦ ꯏꯆꯦ ꯑꯩ ꯀ꯭ꯋꯥ ꯆꯥꯖꯔꯔꯣꯏ ꯂꯨꯄꯥ 10 ꯈꯛꯇ ꯄꯤꯌꯨ ꯁꯥꯎꯚꯜꯂ ꯂꯨꯄꯥ 10ꯗꯨꯕꯨꯗꯤ ꯄꯤꯔꯒꯦ ꯑꯗꯣ ꯅꯪꯕꯨ ꯌꯨ ꯊꯛꯄꯁꯤꯗꯤ ꯇꯣꯛꯑꯣꯅꯦ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯌꯦꯕ ꯏꯆꯦ ꯑꯩ ꯌꯨ ꯊꯛꯇ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯄꯣꯊꯥꯗꯣꯏꯅꯣ ꯊꯣꯏ ꯃꯃꯥꯅ ꯊꯛꯅꯣꯏꯅꯦ ꯍꯥꯏꯔꯗꯤ ꯐꯥꯎ ꯑꯩ ꯊꯛꯇꯣꯏꯅꯤ ꯃꯤꯑꯣꯏꯕꯁꯦ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤꯅꯦ ꯅꯪ ꯀꯥꯎꯊꯣꯛꯄꯁꯨ ꯈꯔꯁꯨ ꯃꯇꯝꯃꯨꯅꯦ ꯇꯣꯛꯑꯁꯤ ꯁꯤ ꯋꯥꯁꯤ ꯅꯆꯥꯅꯨꯄꯤ ꯊꯣꯏꯁꯦ ꯏꯃꯧ ꯑꯣꯏꯔꯗꯧꯅꯤꯀꯣ ꯅꯪꯅꯒ ꯌꯥꯗ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦ ꯃꯁꯥ ꯃꯁꯥꯁꯨ ꯅꯨꯡꯁꯤꯅꯖꯔꯤ ꯌꯥꯅꯖꯔꯤꯗꯨꯅꯤ ꯁꯦ ꯑꯗꯨ ꯏꯆꯦ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯊꯣꯏ ꯃꯥꯗ ꯑꯃꯨꯛꯇ ꯇꯥꯟꯅꯖꯔꯛꯈꯤꯒꯦꯀꯣ ꯏꯆꯦ ꯃꯥꯒ ꯇꯥꯟꯅꯗꯅ ꯑꯩ ꯊꯕꯛꯃꯨꯛ ꯇꯧꯗꯦ ꯏꯆꯦ ꯑꯩ ꯊꯣꯏ ꯃꯥꯒ ꯑꯃꯨꯛꯇ ꯇꯥꯟꯅꯖꯔꯛꯈꯤꯒꯦꯀꯣ ꯏꯆꯦ ꯏꯆꯦ ꯉꯁꯤꯁꯦ ꯊꯣꯏ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠꯇꯨꯅꯤ ꯏꯆꯦ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯁꯦ ꯀꯞꯀꯅꯨ ꯂꯦꯝꯕꯤ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯇꯧꯒꯅꯨ ꯅꯪꯅ ꯑꯩꯒꯤ ꯍꯣꯠꯅꯕꯤꯔꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕꯅꯤ ꯑꯗꯣ ꯅꯪ ꯅꯨꯄꯤ ꯑꯃꯗꯤ ꯊꯤꯌꯨ ꯂꯦꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯕꯥ ꯑꯩ ꯂꯩꯇ꯭ꯔꯒ ꯕꯥꯒꯤ ꯃꯇꯦꯡ ꯀꯅꯥꯅ ꯄꯥꯡꯕꯤꯒꯅꯤ ꯍꯌꯦꯡ ꯏꯆꯥ ꯊꯣꯏꯅ ꯀꯅꯥꯗ ꯏꯃꯥ ꯀꯧꯅꯤ ꯂꯦꯝꯕꯤ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯄꯣꯊꯥꯔꯣ ꯀꯩꯗꯧꯒꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯣꯊꯥꯒꯗꯕ ꯂꯩꯔꯦ ꯉꯁꯤꯗꯤ ꯑꯩ ꯄꯦꯟꯅ ꯉꯥꯡꯈꯤꯒꯦ ꯂꯦꯝꯕꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯪ 이마부 와라가놓고 이마는 낭부 괴이는 나고온 방드레 바본가 동아이는 레호로고 있사토 마마 레이트레 하이드나 이창이 맘에 따기 비말이 가마타 달라가놓고 토해! 끄이는 또 이지보! 허걸로 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 씨! 누가 이봐 봐 엄청 비게 라인이네 cây bao nói gì à
ꯑꯗꯨꯕꯨꯔꯣ ꯑꯩ ꯊꯕꯛ ꯈꯜꯂꯦ ꯑꯣꯐꯤꯁ ꯀꯥꯔꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯊꯕꯛ ꯈꯜꯂꯛꯑꯕ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯅꯣꯏꯗꯣ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯄꯥꯕꯨꯡ ꯑꯩ ꯊꯕꯛ ꯌꯥꯎꯔꯦ ꯏꯆꯦ ꯌꯦꯡꯕꯤꯁꯨ ꯌꯥꯎꯔꯦ ꯍꯥ 이모부 ꯊꯕꯛꯈꯜꯂꯦꯕ ꯌꯥꯎꯔꯕꯅꯤ ꯄꯥꯕ ꯏꯆꯥꯕꯨ ꯊꯕꯛꯈꯜꯂꯦꯕ ꯉꯥꯅꯨꯅꯤꯅꯦ 세 ꯑꯩꯅ ꯂꯣꯏꯕꯅꯤ ꯄꯥꯕꯨꯡ 너희 헤로다 너희 헤로다 다니 세 통하자 ꯍꯥꯎꯅꯤꯍꯦ ꯍꯣꯔꯦꯟ ꯀꯥꯂꯦꯖꯥꯗꯣ ꯅꯣꯏꯗ ꯊꯤꯜꯂꯛꯀꯦ ꯉꯥꯏꯈꯣ 이베마 ꯉꯥꯅꯨꯁꯦ ꯊꯣꯡꯉꯒꯅꯦ ꯆꯥꯈ꯭ꯔꯁꯤ ꯅꯪꯁꯨ ꯍꯟꯈ꯭ꯔꯅꯨ ꯉꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣꯕ ngasiꯗꯤ ꯈꯔ ꯊꯨꯃꯜꯂꯦ ꯄꯥꯕꯨꯡ ꯌꯥꯅꯤꯗ ꯑꯩ ꯊꯥꯅꯤꯒ ꯇꯥꯟꯅꯔꯒ ꯌꯥꯝ ꯊꯨꯅ ꯆꯦꯟꯅꯕ ꯇꯧꯔꯒꯦ ꯄꯥꯕꯨꯡ ꯑꯩ 야돼 ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯄꯥꯕꯨꯡꯗꯣ ꯑꯗꯨꯒꯤꯁꯨ ꯈꯟꯗ ꯌꯥꯗꯕꯅꯤꯅꯦ ꯑꯁ ꯑꯩ ꯁꯥꯖꯣ ꯇꯥꯗ ꯅꯣꯏꯅ ꯄꯥꯝꯆꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯒ ꯊꯕꯛꯅ ꯃꯤꯒꯤ ꯁꯨꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕ ꯇꯥꯗ ꯑꯇꯩꯒꯤꯗꯣ ꯂꯣꯏꯁꯜꯂꯛꯑꯦ ꯍꯌꯦꯡꯗꯒꯤꯗꯤ ꯇꯥꯗꯒꯤꯗꯨ ꯑꯣꯏꯅ ꯄꯥꯏꯅꯕ ꯍꯣꯠꯅꯖꯔꯒꯦ ꯍꯌꯦꯡꯗꯒꯤ ꯍꯧꯅꯕ ꯇꯧꯁꯤꯀꯣ 다니 라오 ꯅꯪ 오피스 ꯆꯠꯇꯣꯔꯕ꯭ꯔꯥ ꯍꯣꯏ ꯄꯥꯕꯨꯡ 다니 자 ꯆꯠꯂꯨꯈꯤꯒꯦꯀꯣ ꯄꯥꯕꯨꯡ ꯆꯠꯂꯨꯈꯤ게 ꯆꯣ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯊꯣꯛꯂꯛꯑꯅꯨ ꯌꯥꯗ꯭ꯔꯣ 다닐라디 토이기 ꯑꯅꯥꯕꯁꯦ ꯂꯣꯏꯅ ꯐꯩ ꯑꯗꯨꯗꯤ ꯑꯩꯁꯤ ꯅꯪꯒꯤ ꯍꯤꯗꯥꯛ ꯇꯥꯔꯤꯅꯦ ꯊꯣꯏ ꯁꯤ ꯀꯩꯗꯧꯔꯒꯦ ꯂꯣꯛ ꯌꯥꯝ ꯈꯨꯔꯤꯁꯤ ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦ ꯊꯣꯏ ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯨꯈꯤꯒꯦꯀꯣ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯉꯥꯏꯈꯣ ꯊꯣꯡ ꯂꯣꯏ ꯂꯣꯜꯂꯝꯃꯅꯤꯕ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯔꯒꯦ ꯊꯣꯏ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯔꯥꯏ ꯂꯩꯒꯦꯅꯦ ꯊꯣꯏ ꯑꯁ ꯅꯣꯏ ꯅꯄꯥꯁꯤꯁꯨꯕ ꯐꯔꯛ ꯀꯨꯇꯥꯗꯤ ꯑꯁꯤ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯗ ꯌꯥꯔꯣꯏ ꯅꯣꯏ ꯃꯥꯗ ꯑꯣꯏꯅ ꯂꯧꯍꯜꯂꯁꯦ ꯆꯠꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯋꯥ ꯉꯥꯛꯇ ꯑꯁꯤꯕ ꯋꯥꯅꯤ ꯀꯥꯏꯅ ꯅꯪꯁꯨ ꯑꯩꯈꯣꯏ ꯄꯥꯗ ꯑꯣꯏꯅ ꯂꯩꯔ ꯂꯥꯎꯗꯅ ꯅꯣꯏ ꯍꯥꯟꯅꯁꯨ ꯀꯣꯏꯅꯔꯝꯗꯥꯏꯅꯦ
타닐. Hey thôi. Hey chim cái gì mà ông này nên một cái gì kia nè. 짱하게. ꯑꯩ ꯈꯥꯝꯗꯦ ꯆꯠꯂꯒꯦ thôi ꯀꯩꯗꯧꯔꯒꯦ? ꯁꯤ ꯅꯪꯒꯤ ꯍꯤꯗꯥꯛ ꯂꯧꯔꯨꯕꯅꯤ ꯑꯋꯥꯡ ꯗꯨꯀꯥꯟꯁꯨ ꯂꯣꯟ ꯂꯩꯔꯝꯃꯤ ꯃꯈꯥꯔꯣꯝꯒꯤ ꯇꯥ ꯈꯣꯡꯕꯣꯏꯗ ꯆꯪꯉ ꯂꯧꯔꯛꯏꯅꯤ ꯃꯣꯏ ꯍꯨꯏꯗꯤꯅ ꯆꯤꯛꯀꯤ ꯇꯧꯕ ꯈꯤꯇꯪ ꯉꯥꯏ ꯁꯤꯒꯤ ꯒꯨꯂꯤꯁꯤꯅꯅꯦ ꯆꯥꯛꯇꯣꯛꯑꯒ ꯑꯃꯃꯝ ꯆꯥꯔꯣ ꯑꯗꯨꯒ ꯑꯃꯁꯤꯅꯅꯦ ꯃꯤꯅꯤꯠ 5 ꯀꯥꯟꯅꯔ ꯆꯥꯔꯣ ꯚꯤꯇꯥꯃꯤꯟꯁꯤꯁꯨ ꯅꯉꯣꯟꯗ ꯈꯔ ꯀꯥꯟꯅꯒꯗ꯭ꯔꯅ ꯄꯨꯔꯛꯄꯅꯤ ꯂꯧꯁꯜꯂꯨꯁꯦ ꯀꯩꯗꯧꯔꯒꯦ ꯍꯦꯡꯕꯤ ꯑꯩꯅ ꯅꯪ ꯂꯨꯃꯩꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯗ ꯊꯥꯅꯤꯜꯂꯣꯏ ꯈꯣꯏ ꯊꯣꯏ ꯍꯣꯏꯗꯤ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯗꯅ ꯔꯦꯗꯤꯗ ꯉꯥꯏ ꯂꯩꯅꯔꯦꯌꯦ ꯅꯪ ꯑꯝꯇ ꯈꯜꯂꯨꯗꯅ ꯊꯣꯏꯅ ꯊꯥꯅꯤꯜꯗ ꯂꯩꯗꯣꯏꯕ 이붕아 타닐도 맛복심하기 팡ꯉꯔꯣꯏ 하요 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 토이가 강나리도 하이크 패밀리네 ꯌꯥꯝ 스마트 ꯑꯣꯏ ꯑꯁ ꯃꯁꯛꯀꯗꯤ ꯈꯨꯐꯖ ꯑꯃ ꯅꯣꯏꯒꯨꯝꯕ ꯆꯒꯠ-ꯆꯒꯠꯀꯤ ꯃꯤ ꯅꯠꯇꯦꯉꯣ ꯑꯁꯦꯡꯕꯩꯔꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯊꯥꯖꯗ꯭ꯔꯒꯅ ꯊꯤꯒꯠꯂꯨꯔꯣꯗꯅ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯑꯁ ꯑꯍꯤꯡꯕꯤ ꯅꯪꯗꯤ ꯑꯩꯅ ꯂꯧꯗ ꯌꯥꯗꯦ ꯑꯩꯗꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯁꯨ ꯇꯧꯍꯧꯗꯦ ꯅꯪꯒ ꯂꯧꯍꯧꯗ꯭ꯔꯗꯤ ꯑꯩꯁꯦ ꯆꯔꯥ ꯍꯦꯟꯗꯅ ꯁꯤꯔꯅꯦꯕ ꯀꯣ ꯑꯣ ꯅꯪꯒꯤꯁꯤꯗꯤ ꯑꯩ ꯅꯨꯡꯁꯤꯕ ꯅꯠꯇꯦꯅꯦ ꯇꯣꯂꯣꯞꯇꯨꯅꯤꯅꯦ ꯅꯪꯅ ꯈꯜꯂꯝꯃꯤꯁꯦ ꯑꯍꯤꯡꯕꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯄꯣꯛꯁꯤꯃꯒꯤ ꯈꯜꯂꯨꯔꯅꯨꯍꯦ ꯑꯍꯤꯡꯕꯤ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯑꯍꯤꯡꯕꯤ ꯑꯍꯤꯡꯕꯤ ꯑꯝꯇ ꯉꯥꯏꯈꯣ ꯑꯍꯤꯡꯕꯤ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯁꯨ ꯌꯥꯏꯑꯕ ꯁꯤꯒꯨꯝꯗ ꯄꯥꯏꯔꯝꯃꯣꯕ ꯀꯩꯅꯣ ꯁꯤ ꯒꯥꯔꯤꯁꯦ ꯌꯥꯈꯤꯗ꯭ꯔꯦ ꯁꯤꯒꯨꯝꯗ ꯄꯥꯏꯔꯝꯃꯣꯕꯁꯦ ꯀꯩꯅꯣ ꯄꯥꯏꯌꯣꯏꯕꯣ ꯁꯤꯒꯨꯝꯗ ꯄꯥꯏꯔꯝꯃꯨ ꯏꯇꯣꯝꯗ ꯌꯥꯗ꯭ꯔꯦꯕ ꯒꯥꯔꯤꯁꯦ ꯏꯁꯇꯥꯔꯠ ꯍꯧ ꯌꯥꯗꯗꯣꯏꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯀꯩꯅꯣ ꯄꯥꯏꯌꯣꯏꯕꯣ ꯁꯤꯒꯨꯝꯗ ꯄꯥꯏꯌꯣ ꯍꯥꯏꯕꯅꯦ ꯅꯪꯅ ꯄꯥꯏꯕꯗꯤ ꯌꯥꯗ꯭ꯔꯣ 이동도 또 왜 안 되더이네. 로이래. 그리도 보기 로이리노. 아두 빠르고 온다. 시시로. 많이. 아스. 하이데. 나가 좀 정서야 들어. 이 하이데 해봐. 하이데는 좀 더래. 아무까 봐요. 하이데 거의 합바 해로 나가 좀 합쳐. 하이데. 난 빠이러로. 아이 해로 해봐. 난 초야 해. 하이데 해보네. 저 마이너 봐요 제. 좀 마이너. 아스. 좀 마이너. 하이데 하이러고. 하이데나. 이마. 그이러 더래 이드나. 다마이무. 그이더래게. 시다 그래. 야래 붕어 낭수 낭는 낭부시나 머로마 토이나 둑뭐 더벅 떠오르이 와니 오 낭네 얌 타자드라디 토이도 너이다 뽀락다리 찔라게 해봐 아이나 하이디 아이나 호직 레이시 토이 오피스 할락부 nga이리니 오피스 할락부가네 마이움나가 장할라로이 너이다 좀 뽀라다운 야래 타먹고 마 anh nupi xe lơ đồng này cô thôi đồ ấy bora 봐 bà bây giờ có hai bà mà ngã thông không cô ấy tham em mà
ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ? ꯍꯪꯗ꯭ꯔꯁꯨ ꯅꯪꯅ ꯈꯜꯂꯤꯗꯣ ꯆꯨꯝꯃꯕꯅꯤ